Hojik ꯑꯩꯈꯣꯏꯁꯤ ꯃꯋꯥ ꯁꯨꯛꯂꯧ ꯂꯧꯗꯕ ꯅꯣꯏꯁꯤ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯩꯇꯩꯅ ꯆꯪꯉꯨꯕ ꯌꯥꯔꯣꯏꯗꯧꯕ ꯅꯥꯒꯥꯅꯁꯨ ꯆꯪꯉꯨꯕ ꯌꯥꯔꯣꯏꯗꯧꯕ ꯆꯨꯔꯆꯥꯟꯄꯨꯔꯁꯤꯗ ꯁꯦꯟꯁꯁ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯅꯕ ꯇꯧꯅ ꯍꯧꯖꯤꯛ ꯃꯣꯏ ꯃꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯣꯏꯒꯤ ꯖꯥꯇꯤꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯈꯟꯈ꯭ꯔꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯆꯥꯅ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯄ ꯆꯤꯡꯗꯗꯤ ꯇꯣꯛꯈ꯭ꯔꯣ ꯏꯕꯨꯙꯧ ꯀꯧꯕ꯭ꯔꯨ ꯇꯣꯛꯈ꯭ꯔꯣ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯇꯣꯛꯈ꯭ꯔꯣ ꯏꯝꯐꯥꯜ ꯃꯌꯣꯜꯁꯤꯗ ꯆꯪꯕ ꯉꯝꯁꯜꯂꯛꯇꯣꯏ ꯐꯤꯕꯝ ꯌꯧꯁꯜꯂꯕꯅꯦ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯗ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯀꯔꯤꯗ ꯊꯥꯕꯜꯗ ꯆꯣꯡꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯀꯔꯤꯗ ꯏꯁꯩ ꯇꯧꯗꯅ ꯃꯁꯤꯗ ꯊꯛꯇꯅ ꯉꯥꯎꯗꯅ ꯆꯣꯡꯗꯅ ꯗꯥꯟꯁ ꯇꯧꯗꯅ ꯇꯧꯅꯤꯡꯉꯥꯏ ꯃꯔꯝ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯟꯒ ꯕꯖꯥꯔꯗ ꯇꯧꯔꯤꯕ ꯔꯦꯂꯤ ꯆꯠꯂꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯅ ꯇꯧꯔꯤꯕ ꯗꯦꯟ ꯒꯣꯔꯃꯦꯟꯒꯤ ꯑꯣꯔꯗꯔ ꯌꯥꯎꯅ ꯏꯚꯤꯛꯁꯟ ꯇꯧꯕ ꯂꯥꯛꯄꯗ ꯀꯩꯁꯨ ꯂꯩꯇꯕ ꯈꯔ ꯅꯟ ꯃꯅꯤꯄꯨꯔꯤ ꯈꯔꯅ ꯊꯤꯡꯗꯅꯒ ꯆꯪꯍꯟꯗ꯭ꯔꯤꯕ ꯃꯗꯨꯗ ꯀꯩꯝꯇꯒ ꯒꯣꯔꯃꯦꯟꯗꯨꯅ ꯑꯣꯔꯗꯔ ꯄꯨꯔ ꯂꯥꯛꯏ ꯄꯣꯠꯇꯨ ꯒꯣꯔꯃꯦꯟꯗꯨꯅ ꯀꯩꯝꯇꯒ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯑꯗꯨ ꯈꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯁꯤꯡ ꯇꯧꯈ꯭ꯔꯒꯅꯤ ꯇꯧꯗꯧꯔꯦ ꯄꯩꯔꯞ ꯇꯧꯔꯒ ꯁꯃꯨꯗ꯭ꯔꯗ ꯆꯠꯂꯤꯕ ꯖꯍꯥꯖꯁꯦ ꯄꯩꯔꯞ ꯇꯧꯔꯒ ꯂꯩꯔꯦ ꯃꯈꯨꯟ ꯑꯍꯨꯝ ꯃꯔꯤ ꯊꯣꯛꯅ ꯍꯣꯔꯦ ꯏꯁꯤꯡ ꯆꯪꯉꯛꯄ ꯍꯧꯔꯦ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯞꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃ ꯆꯪꯁꯤꯜꯂꯒ ꯀꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤ ꯀꯅꯥꯅꯣ ꯀꯅꯥꯝ ꯅꯠꯇꯦ ꯒꯣꯔꯃꯦꯟꯅ ꯀꯜꯂꯣꯏ ꯅꯣꯏ ꯑꯩꯈꯣꯏꯁꯤꯅꯦ ꯅꯣꯏ ꯑꯩꯈꯣꯏꯁꯦ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯅꯦꯕ ꯃꯈꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛꯁꯤ ꯁꯦꯟꯁꯁ ꯊꯤꯅꯕꯒꯤ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ NRC ꯍꯥꯟꯅ ꯇꯧꯗꯅ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨ ꯑꯗꯥ ꯍꯦꯟꯅ ꯇꯦꯟꯅ ꯂꯥꯎꯅꯔꯤꯕ ꯈꯣꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯕꯥꯛꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯔ ꯏꯁꯨꯅꯤꯀꯣ ꯃꯣꯏ ꯃꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯃꯤꯁꯤꯡꯗꯨ ꯃꯤꯀꯣꯛ ꯊꯤꯕꯗꯕꯨ ꯁꯤ ꯀꯩꯅꯣꯅꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯥꯁꯤ 19 ꯑꯁꯨꯛꯇ ꯆꯪꯉꯛꯈꯤꯕꯅꯤꯒ ꯍꯥꯏꯒꯗ꯭ꯔꯣ ꯑꯗꯨꯝ ꯀꯟꯈꯠꯅꯈ꯭ꯔꯅꯤ ꯃꯣꯏ ꯃꯁꯦꯟ हुरान बाबा कनखनरीमनी कैसु लेतबा अदुगी पोतसिददी कंखनना अदुम लेग्रनी मिटोपसि अमत याहौररोय अदुना यामना लानबा खोंथांग अमा हुजि कन्ना तौखलई नोइदी नवा लौदे हाबगी पोट अमा सुम उइ होय लेबाकसे लोइसनग्रजि कैसु काइदे अखोय सुम खरा चार खरा थागा सुम लोइसनग्रजि थो लाक्सरनी हारगदी ओके नो प्रॉब्लम अदुदी लाउ अदुदी तौरो यारे कैसु काइदे अदुगा अखोय इचा पो इना अखोई इचासिंगजी मोई जेनरेशन अमा लाकिनीना तुंगदसु जेनरेशन अमा लाकिनीना अना अखोई लेबाकसि कलहौदबा यादे पाइपुना थंबिरंबसे अखोई तुंगी मिरोलजिबु कलमदबा यादे हाबा वखलोनजे इचिनाउजिना खनबा तारगदी अखोई कोर इशुदा कइनो खरा खन्नजे लाउरगा मायपता खन्नजे हाबा नते मनुंगदा सि खन्नजेबा देन अदुगा पोखाइजेबा बंगलाउ पोखाइजेबा अदुगा अखोई मियाम को असवाइदा मी जनी जहुमना रैली अमुक चटपा असवाइदा मी यांखै मुना धरना पंबा दैट्स नॉट एन इशू अदु कयम कांदे अदुदि कानदे वाथी तारतोय इदी मिनिस्टर नि आईदी सीएम नि आईदी अदुनि दानि आईदी अचौसांग नि IAS नि IPS नि मुइबा फल्लिबा मयाम जे अमत्त ओइबा फंगोय को जिनाउसिंग फागी नते लोइना मिगी कनो द चटखिनी मीना चीफ मिनिस्टर ओइगिनी मीना मंत्री ओइगिनी अखोइना मसिदा मिनाई नाइथांग इन हाइबो मिनाई दुम ओइरग लेहौनी हौजिकसु ओइबो हौरेनको अदुना अखोइसि सुम उंखलगा खोइदौसि सागोलगा लैजे हाइबदि नते चासु चासी सैजु सक्सी गाउसी लांगसी बट देयर इज लिमिट को लिमिटेशन अमदि थमजे अदुना तदना हौजिकसि एकदम सुमाइन तौ लेरगदि तागदोरिबा अखोइसि मुन्ना येंगिनेबा कनाना गवर्नमेंट ऑफ इंडिया ने येंगि अदुना सिगी जाति सिदि मोइ मंगा त्राना खरा लाउजरगजु कांगबू उमदे दम थक्तना चादना गाउदना लांगदना लेदि मोइगिदि अखोइना सुमाइना थाबल चोंगदना इसै तौदना अहिंग नोंग्याय नोंगान बाउ तौरिसे मोइगी अपामने मरमदि लॉ एंड ऑर्डर सि याम फगले मणिपुर दा हाना सुनबा लेत्रे मयाम सुमाइना फ्री दा अहिंग नोंग्याय दा पान थोक्तना गाउदना खोतना लांगदना थाबल चोंगदना इसै तौ लेरे अदुना लॉ एंड ऑर्डर याम फगले हाइब रिपोर्ट लेदुइने खाबा बाप तामिनरसि अदुना हौजिंग हाक्तंग अखोइना हाइजरिबा गांजरिबा सिदा नाकोंग नामदा तारगा नामदा दम फाउदोखिबा गाक्तंग मान हाइजि चुमिने हाइरगा मुंगाले थोबा मेक तौबा अदु तौरगुमसि खन्नरसि अखो पुनसलसि असिना तना तै पांबाई ले रोय थैंक यू